आनमद मरोइब पाउ पिजरी हौकिब नुमित खरनी असिदा नोंग लेप्तना चुरकपना मरम ओइरगा थौबाल डिस्ट्रिक्ट के तोंगान तोंगानबा मफम सिंगदा इचाउगे अवाबा चाउना मायुकनरे हौकिब पुंग कुनमरी असिदा नोंग का हेना चुखिबना मरम ओइदुना चिंग निंखाइबा अमदी इराकनबगी थौदोक्ता त्रिपुरादा मियोइ तरे लैखिद्रे अनि अमना थीब खंगदना लैरि खुगा रिजर्व फॉरेस्ट की मफम अमबो योली हाइदुना सोशल मीडिया की खुथांगदा थागलकिबा वीडियो अमगी मतांगदा वाटर रिसोर्स डिपार्टमेंट की माइकेदगे कंप्लेन अमा लाकपदगे चुरचानपुर डिस्ट्रिक्ट पुलिस ना FIR अमा रजिस्टर तौख्रे अमरी जूनियर गर्ल्स नेशनल फुटबॉल चैंपियनशिप की ngasi सानकिबा फाइनल मैच ता मणिपुरना झारखंड बो पांजल अनि सिनोदा माइथीबा पीना चैंपियनशिप असिगी ट्रॉफी लौब ngमख्रे खुरमजरी आइस्को मीडिया न्यूज में ताबरी बसुंगै तोमथिंगान बमितै न तराम नोक्सा बगल रेन न हौजे पुंजा सि फावबगी पाव सनोक न पिजरी हौकिब नुमित खरनी असिदा नोंग लेप्तना चुरखिबना मरम ओरगा थौबाल डिस्ट्रिक्ट के तोंगान तोंगानबा तुरेल सिंगे इमाई हेंगलक्तुना युम लौ अमदी ngayok फार्म कया इसिंग थुमकिबना मियामी पाइनब फाउंडरे डिस्ट्रिक्ट असिगी वांजिंग तेंथा एसटी की मनुंग चनबा कारेन बिखोक खुंगंग फाउदुना चेलिबा नोंगदमी तुरेल गी इमाई पाथोरकपदगे कारेन बिखोक ममांग लेकाई मयै लेकाई अमदी अवांग लेकाई गी तोंगान तोंगान बा युम सिंग अमदी फर्नीचर हाउसिंग इसिंग थुमजिन क्रे कारेन बिखोक खुंगंगी लंबी सोरोक्सिंग शु इसिंग ना ख्वांग यौना चेन किबना मियामना सथोक ससिन तौबदा अवाबा मायुकनरे गारी सिंग अयामना थौदुना चटपा याखिद्रे तुरेल असिदगी पाथोरकबा इसिंगना कारेन बिखोक इकोप निंगथौगी लाइबुंग अमदी युम कया थुमजिन किबदा नतना खुंगंग असिगी लौकोल कया इसिंग मनुंगदा लेख्रे इसिंग पाथोरकलिबा तोंगान तोंगानबा मफम सिंग अदुबो लेबाक थोंदुना थिंगनबा होनबदा सोशल वर्कर खेत्रिमियम प्रियोव्रतना JCB अमदी तता गारी सिंग सिजिनदुना मियाम गुलोइनना यामना कन्ना होनखि अमदी तुरेल असिगी मथक्ता साबा दामगी सटर सिंग हांगदोक्तुना इसिंग चिथानब होनखि नाकलमरमदा डिस्ट्रिक्ट असिगी वांजिंग तुरेल मरिलगी लमदिंग संका युमफम अमदी तेंथादा हौकिबा अहिंगदगी तुरेलगी तोरबान पाथोक्तुना तोरबान मथक लाना इसिंग चेलकपगा लोइनना युम क्या इसिंग थुमजिनख्रे तुरेल मरिल असिगी मफम खरदा तोरबान मथक लाना इसिंग चेलकपदगी मियाम थोरक्तुना JCB अमदी तता गारी सिंग सिजिनदुना इसिंग पाथोरकलिबसिंग अदु थिंगनब होनखि अदुमपु नोंग असिना लेप्तना चुसिलकपदगी थिंगनब होनरबसु ngamloidra haibagi mipaibasu miyamda leinari district asigi lokshipar amasung kharungpar anigi marakta ising chenthoknaba leiriba ising khongsu texam maning ching ningkhairakpagi funjin kibana miyam thoknaraktuna JCB sinaduna kothoknaba honakhi adumapu isingi imaidi adum hengalakpa maramna law amadi ngayuk fang kayadi ising thumjinkhrai हौकिबा नुमित खरनी असिदा मणिपुर की मफुम कयादा नोंग लेपना चुबा सिना मरम ओइरगा कक्सिंग डिस्ट्रिक्ट की मनुंगदा लेरिबा मियामना मांगजौना सेक्शन थौरांग लौकतनबा डिस्ट्रिक्ट मजिस्ट्रेट कक्सिंग माइकेदगी खंगलकली मखाताना नोंग लेपना चुरकिबा तारबदी डिस्ट्रिक्ट असिदा इसिंग इसाउ थोलकपा याबा अमदी मिसी मिना यावरकपा याबा मरम ओइबना मियामना अथु अकाइगी दमकता डिस्ट्रिक्ट एडमिनिस्ट्रेशन ना मियामगी दमकता हेल्पलाइन नंबर सिंग हांगदुना थमख्रे डिस्ट्रिक्ट मजिस्ट्रेट ना हांगलिबा हेल्पलाइन नंबर सिंग अदुदी 6909152819 अमुका नाइजरबदा 6909159819 SDO कक्सिंग के टेलीफोन नंबर 8787682707 अमुका नाइजरबदा 8787682707 SDO वाइखोंग के टेलीफोन नंबर 9862405688 अमुक नाइजर मतमदा 9862405688 असिदा मियामना पाउ फिरकनबा डिस्ट्रिक्ट मजिस्ट्रेट कक्सिंग की माइकेदगी खंगलकली नाकलमरोम दा होकिबा पुंग कुनमरी असिदा नोंग लेप्तना चुबदगी चिंग निंखाइबा अमदी इसिंग दे इराकनबगी थौदोक्ता त्रिपुरादा मियोइ तरे लैखिद्रे अतोपा मियोइ अनि अमना थीब खंगदना लैरी लैखिद्रबा मियोइ तरे दु
खोवाईदगी अमा साउथ त्रिपुरादगी मंगा अमदी गोमातीदगी अमनी अतोप मियोई अनि अदुना थीब खंगना लेरिबा अदुना गोमाती अमदी खोवाई डिस्ट्रिक्टगी मियोई अमममनी हौजिक ओरिबा फिबम असगी मतंगदा त्रिपुरागी रेवेन्यू डिपार्टमेंट गी सेक्रेटरी ब्रिजेश पांडेना पाउमिसिंग हाइकिबदा त्रिपुरादा चेनबा तुरेल सिंगे इमाई हेंगलकपा लेप्थ्री बागाफा बेलोनिया साउथ त्रिपुरा अमदी अमरपुरा तुरेल इसिंगी इमाई ngasi nungtil pung mari taba fawda khudong thibagi level gi mathakta cheli masigi mathakta haura dhalai मुहुरी अमदी खोवाई की इसिंगी इमाई शु वांखलगली डिस्ट्रिक्ट एडमिनिस्ट्रेशन की माइके दगी हौजिक फावदा रिलीफ कैम्प चामा मरफूम दे हांगदोक्तुन थमले मसिदा पुना मियोई लिसिंग मंगागा चात्रुक तरेत चंगजफम लौरी इसिंग एसाव से मायोक ननबा एसडीआरएफ की टीम चनी यावना अतय अतोप लाइन डिपार्टमेंट सिंग मियोई कयाना हौजिक मथौ तौरी हाइकी इसमें बोलूँगा चूँकि हैवी एंड एक्सट्रीम रेनफॉल की वजह से बहुत जगह लैंडस्लाइड हुई इस बार बहुत ज़्यादा हुई है और उसकी वजह से कुछ फैमिलीज भी मतलब कुछ कैजुअलिटीज़ भी हुई हैं रास्ते बहुत सारे रास्ते ब्लॉक में और हम लोग कोशिश कर रहे हैं खासकर PWD की टीम और HIDCL की टीम उनको रास्तों को क्लियर करती जा रही बट उसके बाद भी चूँकि 2 दिन से बारिश हुई है तो सॉइल बहुत वेट हो जाती है गीली हो जाती है उसकी वजह से फ्रिक्वेंट लैंडस्लाइड हो रही इससे हमारा इनफैक्ट रिलीफ ऑपरेशन भी कहीं कहीं अफेक्ट हो रहा है अनफॉर्चुनेटली हमारे यहाँ पर 7 पर्सन्स हैव लॉस्ट देयर लाइफ 7 लोगों की डेथ हुई है जिसमें से खोई में 1 है साउथ त्रिपुरा डिस्ट्रिक्ट में 5 हैं गोमती में 1 है सखंगदबा कुकी मियोई खरना खुगागे रिजर्व फॉरेस्ट के मफुम अमबो योली हाइदुना सोशल मीडिया के कुथांगदा थागलकबा वीडियो अमगी मतंगदा मणिपुर गवर्नमेंट की वाटर रिसोर्स डिपार्टमेंट की माइकेदगी कंप्लेन अमा लाकपदगी चुरचानपुर डिस्ट्रिक्ट पुलिसना FIR अमा रजिस्टर तौख्रे पनबे आई मदुरी चुरचानपुर फॉरेस्ट डिवीजन की डिविजनल फॉरेस्ट ऑफिसर हिरम असिगी मतंगदा मरिक चुंबर रिपोर्ट लोइनना हारिबा मफुम असिगी मपु कना ओइरी हाइबगी मतंगदा वारोल अमा डिप्यूटी कमिश्नर चुरचानपुर दगी कौबा लेख्रबनी मसिगी मतुंग इना डिप्यूटी कमिश्नर मसाना मफुम अदुगा मरी लैनरिबा सब डिप्यूटी कलेक्टर SDC दा इंक्वायरी रिपोर्ट अमा पिखलकनबा वाफम हाइकिबा लेख्रे वायरल चलिबा वीडियो असिदा कुकी लोलदा खुगा रिजर्व फॉरेस्ट की लम सरुक खरा अगस्त थागी ऑफर नि लाइविनिंग बम्यूसिंगना कांटेक्ट तौबियु हाइना मोबाइल नंबर फाउबा उतुना याउरी निंगसिंग बेयाबा मना खुगा रिजर्व फॉरेस्ट असि मणिपुर गवर्नमेंट मफम असि ngakतुन थमलिबा उमंग अमनि हाइना मणिपुर फॉरेस्ट एक्ट 1960 अमदि 1962 की मकादा लाउथोक्रबा मफम अमनि So piula naute hinga het sa hile tu chung buina zia ina law ki hal tha pi hon ki man cha ki choa ina ki sa jing thaina dingin hugatam ban chena martyrs park ko magam lin ta ko hom uve upload man hi A group lak thum chule B group lak लेवाग असिगी प्राइम मिनिस्टर ओइरंबा राजीव गांधी की मरफू सुबा मपो कुमोन गमरी लेनेना सातबाफना दिवस पालन पांगथोखरे राजीव गांधी ना मनुंग मतम चादना लेखिदबा सिमा कांग्रेस पार्टी खकनतना लेवाग असिगी ओइना चाउना मांगजबनि हाइना CLP लीडर ओक्रम इवोविना फोंगदोखरे मणिपुर प्रदेश कांग्रेस कमिटी ने सिंधुना कांग्रेस भवन पांगथोखिबा कुमोन थौरमदुदा कांग्रेस के लुचिंगबा ओक्रम इवोविना लेवाग असिगी ख्वाइदगी नहा ओइबा प्राइम मिनिस्टर राजीव गांधी ना साइंस अमदि टेक्नोलॉजी की लमदा येंगलंबा असानबा मियेंग असिगी मिरोलना कौफम थोकते मांग हिंगलिंगे मतमदा पाइखत के हाइना खंजरंबा पॉलिसी प्रोग्राम सिंग ngasiगी कांग्रेस की थौमिसिंगना थबक तो ओंथोकलबा मतमदता लुचिंगबा सिगी मंगलान मंफाउना हनमा ngमगनि हाइना फोंदोखि ngasiगी थौरमदुदा सरुक याकिबा कांग्रेस की थौमिसिंगना लेखिद्रबा राजीव गांधी के अयक ममितमदा हाई लेकतुना इकाई कुमना बुतकी पुलिमुंदा भारत येनिबा श्री राजीव जी की पॉलिसी मंगोंदा येनु लेनु सेतुगु मनुमुतम चादना मधु महापु हापी गिनी आम तमकी बमोंदा इन हिमानोय बमोंदा हापी गिचे मसी सुमनदगी कोई की पार्टी की दनतना पृथ्वी ओइना यामना आशा तोरिबा यामना नहा ओइबा इंडिया के प्राइम मिनिस्टर ओइरंबा लेखिद्रबा राजीव गांधी की मरफू सुबह बर्थ एनिवर्सरी के मरी लेनना सातवापना दिवस पालन थौरम मोरांग ब्लॉक
Moirang Block Congress Committee na sinduna committee asigi Moirang Fairembam Laikai de Leiba office da su ngasi pangthokre saruk yakibasing na Rajiv Gandhi hingningi matamda chawkhatpa apunba Bharat nama oinam honaramba dubo ningsing bagaloina na iramdam Manipur bu apunba Manipur oina adumak leinanaba warep lokhi ngasigi sadvapna divas asiga iroina na Chahi Kudingi Rajiv Gandhi ki mapok numita pangthokpa Nari Niyai Sanman Samorogi Sarukam Moina Thoidokna Nupi Kunaibu Hiram Karada Nupi Kunai Damakta Kathok Galoina na Thaudang Lobiribi Nupi Singboi Kai Kumnabu Utpoina Certificate Singchu Yathoki Toramadira Saruk Yakiba Moirang SG ex MLA P Sharat Chandra na Fongdokibada Congress ke Luchingba Singh Jawaharlal Nehru Indira Gandhi Rajiv Gandhi Sonia Gandhi Rahul Gandhi Loinamak Englandda Lairik Tamlakpa Lairik Ningthina Harakpa Luchingba Ngaktani India ki ning tamba purakna bhona bada Jawaharlal Nehru amadi atoi Congress ke luching basingna achowa thaudang lauki maramasina makhoi gi khongul liduna chawkhatpa lewak am oinaba Congress ki thomi singna su masak naiba thaudang amamam launaba honarasi haiki magi marai baktiba thobo amakapta masu adu gi victim do oire adi matung da Rajiv Gandhi na lapasing da su mase England da masu Cambridge da lerik tami England da adu masi pilot hai tare koi lon da aeroplane paiba adu makal ki engineering do adu da tawrakanda da panipani mafamal da ma ginupi Sonia Gandhi su masu English literature si tambalapa English language si masi dali ginupi ni English tam nahi banataba But I don't know if Gandhi and Malay other Makogi philosophy said Rahul Sisu Mukarano, Cambridge, United Kingdom, Yesi Lamasida, Masu, Adubunga, Lake Tamanipa, Ricam Naiba, Mama Samasu, MP, Badu Manipa. Hanadagi Hone Sterasida, Mai Hodun letting a Talak Asida Narendra Modi na Luchingba, NDA government Asina, Northeast Vision Plan 2047 da, Chin Cookie Singasibo, Manipurgi, Chin State Tagini Haina Hapsi Lambasi, Yamna Livaktiva Mani. Asaguma Thong Singasi, Daita Kudingbag, Narendra Modi Amadi, Union Donor Minister, JM Senediana, Pufam Tui Haina, Manipur Pradesh Congress Committee President, Kaisam Megasandana, Maral Sirkre. Ngarang Guwahati da leiba Rajiv Bhavan da pangthokiba pauge mifam amada draft vision document aduda Chinese state of Manipur haina palakliba si Modi amadi Birian anina luchingba lengak asina thawoina taholibra haina ke Megasandana hangki Chinese state of Manipur hairibasi kadai de lei haibasi Prime Minister Modi na paukum pifam thoi Union Donor Minister na su Chin state of Manipur asi kanana sarambano kanana sembano haibasi paukum pifam thoi haiki Hosing Manipur thok iba irang asigi matangda leader of the opposition loina Congress ke luchingba Rahul Gandhi na Narendra Modi bu Manipur amukta lakpiu haiduna laki adubu hosik fauba Manipur chatana leiri hosik fauba Manipur ge mioi amata mahang unaba leitri adubu Rahul Gandhi nadi 15 August nomita Delhi da leiriba Manipuri singa unaki karigi maram gi damakta Narendra Modi na Manipur ge mioi amata unadriba si karigi no hainasu ke Megasandana Officers should make the clarification on this matter, which is adding fuel to the burning in Manipur. And also, the Honorable Minister Donor, Sri Scindia, he should also clarify on this matter. It is very irresponsible to put this word cookies in of Manipur, which is non-existent at all. So, Chief Minister Nongthoma Biren Singhi Semjin Chajinba audio report ama Semduna Hosing Manipur da thokliba Kangluf ki irang asida mahaki makhut jawi haiba si aranba Semjin Chajinba anti-national activities ni haina Manipur lengak na the wire gi mathakta legal gi oiva thabak local agani haina section watham kre Department of Information and Public Relations DIPR na thokiba press release amagi matung ina Semjin Chajinba audio clip asibo lengak na kan mamongda condemn tawkiba loina na masigumba Laibak Kaibaba, Wafum Kanagumana, Sandok Labadi, Logi Matukina, Cherak Pigani Hari. Panbayabadi, Chalibatasi, Tang Tareta, viral Orkiba audio clip, Asigimatanga, Kiasama Lokotuna, Tibo Mugitabak Chatab Hokrabani.
Rongmei Naga Council Manipur Enchai Fe Luang Riana National Highway Contractor Amadi Tongjai Madil Road ta kaukiba matam kaktaba ban ngasi su makata na chathari ngasi nini chanba numita lambi da gari amata chanakide van chawat pasingna lambi da uwa faijinduna amadi nung thamjinduna lambi thingki hariba lambi ani asida security force fawba charan kide charaga sida awangkhulda chingning khairak pana maram oiraga oil tanker yauna pot thana yauba truck chama henbana none police check post ta panduna leiri panbaya abdi kangpokpi amadi churachandpur district ke chingkhong chingya da tariba naga furup singgi alternative administrative arrangement sinbinaba lengakta kairak hanna hairabasu thabak ta onthok tabagi mayukta matam kaktaba banasti RNCM NGL na kaukibani Imphal East District ki lamlai ASC ki manung chana leiriba nongdam mayai lekai dagi sagol sem nawangi kini animak fail oirakpadagi lekai miyamna donation chatuna layeng na bahona horiba sida Elite TV ki news anchor Hari Priya hairaga khangnaba hiyai leimana ngasi sel oina lupa lising tara gi mating pangkhrem haukiba chahi ahum lom asida masagi kidney animak fail oibadagi transplant taunaba doctor na pautak piraklabasu layeng nabagi paisa leitabana sanglaba matam asi doctor na pirakba hidak langthak chaba amdi dialysis tauduna lakibani matam kaya asi doctor na hidak langthak pijaduna laklabasu haujik kidney gi phibam sokshilakpana transplant taudaba yadabadagi phibam lakpadagi ngasi porompata leiba Jenims Hospital da admit tawkre ngasi Hari Priya LSHI leimana Jenims Hospital da chatuna sagol sem nawangda sel oina lupa lising taragi mating asi kusinaki Mating pang baduga mari leina hiyai leimana haikibada ngasi mahakna mating pangliba si sel yamna paibagi nate mahaksu mahaki masasing yauna yumpuna ba honariba sida thengnariba awaba kaya si sagol sem nawang laikidaba thoklabadi mahaki chahi nauriba loina vina nanghugadaba awaba amadi pikliba masasing gi khallaga mating asi pangbani haiki Engondagi hena awaba engondagi hena phibam chadaba kanagumba ma aigi mitmangda aigi nakongna magi problem si taba targadi always ai angamba kharada orso ai ngasi bo dum pangduna dilai financially pangbanga magana pange emotionally pangbanga magana pange adigi physically pangbanga magana pange smain tawraga angamba ai dum panga lai Activist Sapam Kanglai Palnasu ngasi Jenims Hospital da laktuna sagol sem nawangi anabada mating oinaba angamba sel gi mating panglamki ngasi mating pangbaduga mari leinana Sapam Kanglai Palna haikibada lamdam asida hojik thokli beirang asina awaba kya mayuk naringe charak asida ana ek yaurakpa sina hen awaba piri laita laira mioi amana ana ek yaurakpada lamdam asida leiriba miyamna yum asigi pikliba macha singi amadi nawangi punsibo kannaba ikoi kudingmakna mating pangmina se haina su phungdoki mafung oina yengda kogi manipur gi oina kwaidagi sothaba kwaidagi laira bisina khunda base koi lamlai kendra sina oiba aduna sigi lamlai kendra sidagi narak yel komatam dadi asukimati wa bhai tare adugu haksel gi kartagi prime minister gi haksel kartagi kogi manipur lengal na sinbira kanda lupa lakh ani gi lising merfu sigi anabus dai damate pamgira kane habi damtai Manipur lenga koi nongkai leitna thaga phungto cheri aduga ngasi koina lakchari sisu tangai fadna mioi ji kalona bigi damta akoi angam ngamba puthongar kanda kalauda ba yade haibagi lairaba jingsu Manipur sidaida hingdaba yade magi su hingdam honaba matamda koina sel amaga soganarga hingina changi na khanjara kanda koi mating pangbusi lakchari YK College Wangjing na sindana kunthrom dui suba Manipuri lol ki namit palan tharong mari leinana Manipuri saita chawkhalakpa amadi lon gi yawan haibisida nongmagi oiba national seminar amangasi college asigi mini conference hall da pangthokre seminar hogopui thoramadida YK College ki Department of Chemistry gi associate professor Dr. L Sanahal na thoiba mithunglen college asigi principal Dr. Soibam Giri ne thoramapu aduga Department of English ki head associate professor P Somarendra na akanwa mithunglen sing oina sar yaki associate professor P Somarendra head Department of English ki YK College Wangjing na moderator oiduna pangthokkiba
National Seminar aduda Manipur University gi Manipuri Department gi Assistant Professor Dr. Longjam Ananna loan amagi sakti BM Maisnabagi Atithi amagi ahing novel gi hiram amadi Kui haibasida Assam University Silchar gi Research Scholar Thaunaujam Somokanta Luwangna University asimaki Research Scholar Naurem Silsila Devina Ariba Manipuri Sairengda Uba Fangliba Nati Machal Singh haibasida Manipuri Lolda Miyang ama haibasida Dr. Philip Balesona Mangol Nganvi College Ningthaukongi Assistant Professor Dr. Naurem Apanba Maiteina Lai Ikau bugi masak kanglei harau haibasida amasung Laitonjam Premchand gi wari masagi loan haibasida YK College Wangjing gi Manipuri Department gi Head Dr. Naurem Binoina seminar gi Cherol Singh Pathoki loina na Oza Singh Mahiri Singh amadi research scholar kayana sarp yaduna pangthokiba national seminar aduda Manipuri lol gi matangda kupna khanane nakhi yagi actually released tanmasi chahi umromdoi haina mana kuna parliamentary akujani haiba mitiro nasi koi movement ama yamda kanna changlaga koi parjati mai sing jutting pa matamatuda yamna akanba changlaga si actually europani Manipur gi State Highway ama oriba Uripo Kangchup Road haina khangnariba sida Lamsang Bazar gi thong asi sanaba contract lauriba Hindustan Construction Company Limited na thong saraga diversion matik chana sembiram dabdagi tauthong ayungba afaiba haina khangnariba Intervillage Road asida State Highway da chalamba gari sing chalakpana maram oiraga nungtigi pochei leiba Intervillage Road ama oriba asida Chalamba sing chat pangamlak tabadagi film da leire lambi asi hanadagi ka hena soksilakpana maram oiraga company da semna ba haijarubada mate kara semlam laga makhatana semlak tabadagi tauthong Sunshine Youth Club ki akoibada leiriba laikai singi miyoi singna laikai asi da leiriba Intervillage Road oiriba lambi singda chathok chasin tawbada athingba thamle haina club asina thadorakba cherol amada khanglakli Security Force na chingamadi tampak ke chingnene oibam mafam singda thibo magi thabak chatabada lona thingkraba lalhulup amagi member ani khulai kona na fagat kibgal loinana Chorachandpur district ke S Navil village tasu khulai ke fagat pangam kre S Navil village tagi fagat kraba khulai sing adudi improvised mortar shell humputaret fuse primer kun manga amadi miscellaneous item mapani nakalam romda ngarang August 18 da Thawal district ke Lairongchel Pitra dagi lona thingkraba lalhulu KSP PWG gi active cadre ani khulai kona na fagat kre fagalba active members sing adudi Chanam Pritam Singh Elias Thongamba chahi kun amadi Sanabam Ibungo Maitei Elias Langamba chahi kunni makoidagi magazine jawba pistol ani mobile phone ahum lupa listing taruk kapayariba nomoi maru mapan amadi two wheeler vehicle amani Mitai irol iek loina silol apun balu milal kanglei pang na sindana Manipur lol mitai lol na India gi nipan suba schedule da chankiba control hom doi lak suba thorom milal mai loisang milal gi president khaidem ingo cha maitai milal gi vice president waikom gojen mitai amadi milal gi secretary finance maibam indrajina mai tangbal laudana chamna pangthokre thorom basing mari leinana milal gi president khaidem ingo chana Manipuri lol ngasi India gi nipan suba schedule da chankiba numitpo ningsing duna lamdam asigi miyamna haraute yamna pangthokpaga loinana mafam ayambada mapalam yauna pangthokkiba si yamna nungai Ngasidi lol asi mangda asum changsilakpagi harau tayamba fongduk sargasu lol amadi mayak asi chawkhat hangani haiduna leiriba language department na lol mayak kidamakta tawriba thabaksing asini mangam ichatchatabagum uriba simakti laibak thibani haiki loinana India lengakna handak lamdam sigidamakta lol amadi mayak chawkhat hanaba lupa crore 19 kaithorak le haina Ining Thawlei Semba MP Rajya Sabha amadi Manipur Chief Minister Birenda Paukse amadi social media sing the Fungdo Kiba Dubo Harau Tayamba Okpaga loinana Manipur Lenga ke Chief Minister amadi MP Rajya Sabha Sana Zawbalai Shembabo Thagat fa Fungdo Ki Manipur gi lona bargi sangbidangi ni pas hosi dendu sanki bagi mifam mangasi gi milan gi mai lusang dam pungpan pantuk chagre hari ba pantuk pa sita Manipur gi lon Manipur gi mai bo mapung pana takut annu bagi damakta barak ki sarkar na aso ba sinpam amma lupa kutaran pan gi aso sinpam amma ka tukir pa asigi damakta milan gi magede gi barat sarkar bo thagat pa punguk chari lu
lamdam asida thokliba irang asida miyam gidamukta chawa thodang lawriba thengkhang kayada victim ohenbiba sidagi kanjanaba maitei pangal driver singi oiba union nama semna bagi damakta lakliba September 5 nungtil pung ama taba matamda miyam gi oiba mifam ama lelong turel ahanbi damda leiba United Maitei Pangal Committee UMPC Manipur gi office ta pangthoklagani haina committee asigi finance secretary Maulana Habibulana Fungdorlim wafam asing asi UMPC gi office ta pangthokpa paugi mifam amada Anjuman Islai Musara gi secretary general secretary gi thausu puriba Maulana Habibulana Fungdokibani Mangna hai kibada lamdam asida leiriba thengkhang kaya da victim oiriba maiti pangal driver singi punchi marial asi asuki matik punging nungsi lamdam asida hojik thokliba achauba irang amadi tangdu leita da ba phibam asida thawai kubak ta haptuna maiti pangal driver singna lawriba thodang sing asi miyamna hendok thoidokna khanglibani lamdam asida leiriba maiti pangal driver kudingmakna miyamgi oiba mifam asida saruk yabiduna union asi sembada saruk yabiu hariba mifam asida lamdam asida leiriba CSO sing amadi luf singna ayat apana mata pibiganu hainasu Maulana Habibulana miyamda apil tarukli September gi tang manga nungthin gi pung amma hek taba matamda koi Manipur da leiriba maitai pangan singi uiba driver union lama them jaragani masida Manipur gi tongan ma famda amadi Manipur gi mapanda leibiriba driver oibiriba driver gi community da leibiriba pangal maitai pangal chilina punna mangna sarok ya biduna asigum laba union asi semada mapung phana sojok pi nabi haina United Maitai Pangal Committee gi maikai dagi hanna nolukna ningsingjari kadoriba mafam asidi kogi United Maitai Pangal Committee gi head office oiriba ilong turelan bi damda leiba Anjuman gi office Ningol Club na silaga Siza City Dental Hospital Kaisampar Sagarwat amadi Kaksinga kusam na duna Humanity Service Foundation amadi Youth Development Club Litan Thongwang Mapulaga Hirok Patri Litan Wang Community Hall da Free Dental Health Checkup Camp pangthokre ngasigi camp aduga mari lainana Dr. Yambe Menon Singh Administrator Siza City Dental Hospital na haikibada pangthokliba camp asida yaga mari lainaba nungaitaba khudingmak ahal angang khaktana loinana mathau taba hidak lanthak singsu lemna piri puna patient chama hena camp asida khudong chaba fanganki Siza Hospital ge tongan tongan department kaya na miyam gi yaifanaba thabak thoram kya pangthoktuna lakpagi manung channa ngasigi camp asi pangthokpani camp asida specialist orthodontist pedodontist prosthodontist oral and maxillofacial surgeon gi oiba kudong chaba singsu piri haiki dental camp asida yagi oiba lemna layeng ba khatana tana hidang ang thagin thopagi thoramso akoina yaujari ngasigi nungsingi phibam asida kudong chada bagi akoi lengthok yogdraba kanaba phangogdraba miyam dasu akoi gi makhatana khairo khatana tana akoi gi atopa naknaba area gi sing club organization sing nasu akoi gi management da request tawbiraga atopa kem kaya ama sillaga kanaba du lobiyo hainasu miyam yom hamda thamjare thank you Solidarity Organization ge General Council ge mifam New Delhi ki ISKS Bavanda pangthokre harabe mifam aduda Manipur ge Dr. Puyam Kogen Katrimium Santa Thingbaijam Sova amasung Bobby James Wahengbamna delegate oina saruk lakhi namir humni chupna chathakiba General Council ge mifam aduda Manipur ge ethnic violence Palestine issues minority singi mathakta Bangladesh ta chathaba violence khanopo Asia na chingba warep singlokhi Manipur gi hojik leiriba ethnic violence asina awa ana tariba sing masigi damukta kari toba yabagi haibana chingbugi matangda All India Peace and Solidarity Organization ge National Secretary oiriba Dr. Puyam Kogena mifam madura marik chumba report tawki hojik marak asida tem brem tang lamnasi Khanganjaba ISCOM Media Private Limited की local cable operator LCO ओइबिरिबा सिंगी मफमदा करिगुंबा खरा खंगंजरी मदुदी लागलिबा अगस्त कुनगा माथोइदगी अगस्त कुनगा हुमदोइगी अयुक की पुंग मापनताबा फावबा ISCOM Media की सर्विस प्रोवाइडर अमा ओइरिबा NXT की सब्सक्राइबर मैनेजमेंट सिस्टम दा चाउन अहोंबा मा पुरकनबा अपग्रेड तौगदौरिबा असि मरुओइना LCO website portal अमदी NXT apps तसु अहोंबा लाकदबा मरमना हाइजरिबा मतम असगी मनुंगदा रिचार्ज तौबा अमदी रिन्यूअल तौबा यारोइदबना मरम ओइरगा ISCOM Media की LCO अमदी
adom adom gi customer singna adom gi recharge na chingba August kun ga ma thoi gi mangda haibadi August kun gi ahing nugai phawbu gi mamangda suksoi soidena tawi hona ba khanganjari karigumba hairiba matam asigi mamangda tawhodrabadi adom gi TV screen singda error 5 tharakpagi awaba mayok nagani maramasina amuka hanasu khanganjari madudi August kun phawbu gi manungda recharge tawi hona ba khanganjari ba management team ISCOM Media Private Limited break matungda mayam mutaram noksari hozamaka tarakpa pausing yam de pizari Arunachal Pradesh ta mito miancha changlakpa thingnabagidamukta inner line permit hen kankathenba mathau tare haina Arunachal Pradesh ki Chief Minister Pema Khandu na phongdoki bagaloinena thabak pakhatpa horagani haina phongdokre wafam masi ngarang AAPHU Asambida Apsu team gi President Doji Tana Tarana luchingduna inner line permit system gi matangda khana nainabagi mifamda phongdoki bani Chief Minister Pema Khandu na makata phongdoki bada ma ki lainga ki maru iba pandam Arunachal Pradesh ta mapalam dagi mito miancha changlak pating mani haiki Universal Friendship Organization UFO ne sponsor tawduna hangliba nongpok pana tengol lak poloisang itham moirang purialda khulngak tuna awa ana kaya mayok nana leiriba UFO maiti laloi singi damakta UFO Naharu Pangong branch amadi Naharu Pangong laikai gi ima ibel maira paibi singna sel gi mating pangkhre nongmadi sang draba yadraba chana thakna ba sing amadi sel oina lupa lising manga tengmang pibiramba sigi damakta UFO Central Committee gi maiki dagi thagat phongdorli Chaliba thasi ki tara tarukta private takhel mayum lakba LS Ajit masagi anaba mana maram oiraga laikhidaba UNLF amasung masigi lanmi shanglup Manipur People's Army MP na thamoi shokna awaba phongdorli UNLF ki Department of Publicity ki Media Coordinator Charairongba thoksom na khuyek pidona thadorkiba cherol amada laikhidrabasti mahak Imphal East ki Nongreng mayai lekai da leiba takhel mayum kanto amadi eveni ani gi ani suba machanupani laikhidrabasi na maribak mafrup pu nuksijaba UNLF na Sangshiliba Manipur gi ningtamba hanjin abagi lan asida thawai haksang kathokpa pamjakiba MP gi ningtam lan mi amani private takhel mayum lakpa honaba kanba awana thidaba thakshi khasi leiba lan mi amani mahakna manung matam chadana khangoudana laikhidaba sida awa maisa nanghauriba langhoriba imung manung amasung marup mapang khudingmakki mafamda awabda UNLF na thamoi shokna saruk yari haina cherol asida khanglakli Hauzik Sanabagi Pauda All India Football Federation gi miyang makada Andhra Pradesh na yumbu oiduna chatliba tha asigi ahumdagi hoduna Anantapur gi RDT Stadium da chatharakliba Junior Girls National Football Championship ki ngasi sanakiba final match ta Manipur na Jharkhand bo goal ani sinoda maiti ba piduna championship asigi trophy loba ngamkhre chaliba season asiga tharaga Manipur na taramathui lak champion trophy loba ngamba team oiri ngasi sanakiba final match bu mai fakhaduna champion trophy loba ngaman kiba goal ani atu Lauremba Menaka amadi Remi Thoksom na mathang sitna match ki minute kuntra taruk amadi humputre chatpada chanmangamki Manipur team gi left defender oina sanakibi Sarangthem Elina na series fall ama sanabagi damukta referee na red card piduna match ki minute 19 da field amadi bench da ke tanthokhi final match asi mai pakhan mada achoba thogdang laukiba sanaroi Tavitha Khaidem na player of the match ke title lauki Manipur na mai pak pangamlakpa sida team manager oiriba TS Boyaina Sanaroi Singna kan na honabadagi champion oiba ngambani masida Sanaroi Singna mafam masida chinjak manadragasu nongmakanaraga sanaba match oikibana Sanaroi Singna saba yaba sing sinki Amoromda chaliba Sanaroi Singna su champion oidaba yadi haiduna team spirit ta sanakibana champion trophy asida champion oiva ngamkibani amoromda team gi head coach oikiba TS Gitarani na phungdokibada ahanbo oina team gi coach oina puba sida champion loba ngamakba si amfa gi official singna piba kudong chaba adunani loinana team da yauriba sanori pumna makna amat oiba wakalonda sanaduna pikiba performance aduna nani su phungdokki recovery laknong honaba akoida sona kalomda akoida media da uri besing akoigi Facebook teni khangde amadani khangde uri mi amsu akoida angang sungdusu en akoida changjem mangam da ba kai no haba polama tawdabu sa akoi yam kanna honagi angang sungji kai soidagi kai chari kai thai sinjak ti mo akoida ti pura difference wale khena babu yam khena re
ꯑꯉꯥꯡꯁꯤꯡꯅ ꯆꯥꯛ ꯆꯥꯔꯛꯇꯕ ꯀꯩ ꯇꯧꯔꯒ ꯄꯤꯖꯔꯒ ꯀꯩ ꯄꯤꯖꯁꯤꯒꯦ ꯈꯟꯂꯒ ꯃꯁꯤꯗ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯊꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯁꯣꯟꯊꯈꯤꯗꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯒ ꯉꯁꯤꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯏꯅꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ District Sports Association Kakching na sinduna chali bathasi ki tara nipan ki team tara mari na group mari da sarp yaduna DHAS ki sana bungda chathar kiba tara nipan suba DHA Trophy Invitation Football Tournament ge ngasi sanagada ba match sing hau kiba numit gi leptana churak kiba nong namram oiduna ground gi phibam phatta badage yeithokle loina namaka ta ba match sing shu ground gi phibam pharak laba matungda nauna fixture semduna team singda khangalagani haina DSA Kakching gi secretary M Nilon thadorokba cherol amada khangalakli Kangba CS Academy na sinduna Academy asigi oiba anirak suba Kangba Intra Academy CS Tournament ngasi pangthokre tournament asida puna sanori kuntra mari na saruk yakivada nungshi thoi engine na point manga fangduna ahanba mana fangki S Suman amadi L Malbina point mari fanglaga BHM score da point tarama to yamdi mapan phangduna mathang sitna sanaroi anina ani suba amadi ahum suba mana fangki mai paklaba sanaroi singda Manipuri Sahitya Parishad Kalabhushan Award Okram Manglem Mahatma Gandhi Young Star National Award Luang Shangba Mission amadi Kangba CS Academy gi founder amadi director NG Ratanna certificate amadi memento kusina duna ikai kumnaki All Manipur Football Association na sinduna chali bathasi kunmari da association gi oiba anoba referee sing lawnaba loinana hana leiriba referee sing gi exam pangthoknaba silamba du haukiba numit karani dagi churakliba nong namaram oiraga matam kaktana exam ase yeithokle haina amfa gi secretary na thadorokba cherol amada khangalakli Powerlifting India ki miyeng makada Kolkata ni yumbu oiduna ngasi dagi hauduna thasi kunmanga fauba pangthokadoriba yankai suba National Senior amani nifuni toi suba Women Equipped Powerlifting Championship ta saruk yanaba Manipur gi team ngasi Imphal thadokre Manipur gi team asida nupa sanaroi ahum amadi nupi sanaroi ahum punna sanaroi tarukna saruk yakibaga loinana team gi official oina Naurem Sushila team coach Takel Mayum Lena amadi oinam Sana Tomina nupa amadi nupi gi team manager oiri haina All Manipur Powerlifting Association na thadorokba cherol amada khangalakli Maharashtra Yumbu Erga Chali Bathasi ki tara nipan digi hauduna Sambhaji Nagar gi Divisional Sports Complex da chatharakliba Nifumato Suba National Junior Kyoroji amadi Taramari Suba Junior Pomse Taekwondo Championship ta Manipur gi Sandaroi L Rohit Bidanandar PS amadi RK Loikantana Pomse masana da gold medal lawangam kre championship asigi ngarang fangthokiba Kyorogi event gi KG 58 kanglupta Lucky Sana Konthaujam silver medal lawki loinana KG humpumdoi kangluptana Garlakshmi Frelatpamna bronze medal lawangam ki hojik aroibda maroiba pamona pijari Haukiba numit kharani asida nong leptana churakpana maram oiraga Thawal district ki tongan tongan ba mafum singda ichaugi awaba sauna mayoknare Haukiba pung kunmari asida nong ka hena chukibana maram oiduna chingning khaiba amadi iraknabagi thodokta Tripura da military laikidre ani amana thiba khangdana leiri Khuga Reserve Forest ki mafam amabu yoli haiduna social media ki kuthangda thagalakiba video amagi matangda Water Resource Department ki maikei dage complaint ama lakudage Churachandpur District Police na FIR ama register tokre amadi Junior Girls National Football Championship ki ngasi sanakiba final match ta Manipur na Jharkhand bo panjal ani sino da maithiba pidna championship asigi trophy Manipur na lobang amkre Ngasay gawin na di ISCOM News ki Paulishin jare miyang tabiri pusing bay tom tingan mamitay na mukhan na kurum jare.